Ziribam Imphal More amadi Imphal Tamenglong heli service ngasidagi Chief Minister N Biren Imphal International Airport launch tawkre. Imphal International Airport ki mamang thangba sarukta lupa crore satruk rom changna anauba runway ama semenaba amadi ahing lekadaba flight su thamnanaba thaurang leire haina Chief Minister N Biren phongdokre. More da leiba tongan ba kuki CSO singna ngasi ayuk pung manga dagi kaukiba pung nifunipan gi banna More town khuntaklan sikre. Imphal More lambi gari amata chenu khidre ban saugat pasingna More gate number 1 lomda AR na public waiting set bunker sajinduna thamlambagi dabak ban saugat pasingna thugai kre. Babies na misi ki mayok ka sem ki ba JC ki liching makhada misi adugi langla langjing puthok na bataksil laduna ngasi su thangmai ban lairen hanjaba laikai maisnam laikai hizam laikai namthalong dimdaijang amadi koirang colony gi miyamna thangmai ban sinam laikai gi mamangda khuthang chara henbagi khongjang sangsilli matam sangna Ziribam gi FCD FCI godown da cheng thangdok thangjin tawriba sinmi singna tanduna lakba cheng thangdok thangjin tawbagi mamal hengat na wafam thabak ta onthok tabagi mayokta ngasidagi thabak lepgi khongjang sangsinkhre. Chief Minister N Biren masagi website www.nbirensing.com ngarang haunabi matungina Chief Minister's Secretariat launch tawkre. Manipur Legislative Assembly ki Speaker na Manipur State Award for Literature lising ni taranipan taramapan gi mana saknai raba outer Rajkumar Bhuban Sanad kusin nakre. Andro Kendra gi manung sanba Poiro Khongdil Kairambida Kendra gi MLA su oiriba Minister T.S. Syam Kumar na nauna semgat pukri haunabi matung ina miyam da sinakre. Kuras Association of India gi meeting makhada thas gi kunmari dagi kunjaruk phauba New Delhi gi Kotla Road ta pangthokadoriba All India Cash Prize Kuras Championship lising ni tarama panda saruk yagadaba Manipur gi team ngasi Imphal thadokre. BJYM gi hanagi BP oiramba abadi social worker K Bikram gi meeting makhada apunba naharol yaifa thausil kangluf ANYTA ke thangmai banna Club asigi akoibada leiba yum kiyada kangna sandokba Japanese encephalitis dagi ngakthokna naba hidak sing lem na ngasi yanthokre. Chauba Memorial English School Singjamai Kongba Road na sinduna ngasi school asida Facebook on teaching learning process haiba hiramda awareness program ama pangthokre. Thoramadu the social scientist Dr. Dhanabir Laistram na hiramaduga mari lainana wangangthi. Khangabok Sorok Wang Matabadagi Sesatpi, Moirangtem Sunita, Punjab ki amateur Laiba, Mohammed Rafi Memorial Society na Sinduna, Pangthokiba Mohammed Rafi Isai Sangdam Nabada, Best Playback Singer Taduna Rafi Award Pangbangam Kre. Ngarang numidang Assam ki Udalguri District ki Murukati Village Mau Ama Thauri Yanduna Siramle, Thaudok Aduga Mari Lainana, Police na Miyoi Nipan Phagat Kre. Ngarang nungtil pung mangada Dimapur gi 3rd mile gi Hornbill School Chekia Village area da NSNR amadi IM ani khut thokna bagi thaudokta NSNR gi defense kilonser Khekato Keni Sokle thaudok adu NSNR na yanda bu utkre.